ꯀꯅꯥꯒꯨꯝꯕ ꯑꯦꯝ ꯌꯨꯁꯤꯡꯅ ꯌꯦꯡꯕꯤꯔꯛꯇꯕ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯍꯟꯕꯤꯔꯛꯄꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯉꯥꯏꯔꯦ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯄꯦꯠ ꯄꯥꯕꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯁꯤꯕꯨ ꯈꯨꯟꯗꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯪꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯃꯤꯕ ꯐꯠꯇꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯕꯨ ꯇꯛꯊꯣꯛꯄꯤꯔꯒ ꯍꯥꯟꯅꯩ ꯃꯇꯧꯒꯨꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯄꯥꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯦꯟꯊꯣꯛꯁꯤꯡꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯑꯃꯃꯝ ꯀꯥꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯄꯤꯔꯛꯑꯔꯣꯏ हम लोग का नीचे भी घुसेगा और ऊपर से यहाँ पे खा सकता है लेकिन गाड़ी का टायर अपने आप नहीं देता है ना ꯑꯩ ꯊꯧ ꯉꯝꯒꯅꯤ ꯑꯩ ꯊꯧ ꯉꯝꯅꯤ ꯁꯦ ꯌꯦꯡꯁꯦ ꯅꯪꯒꯤ ꯒꯥꯔꯤ ꯁꯤꯗꯒꯤꯅꯦ ꯁꯤꯗ ꯄꯨꯕ ꯇꯜꯂꯤꯕ ꯁꯤ ꯂꯥꯛꯑꯣ ꯄꯨꯈꯔ ꯆꯤꯡꯒꯦ ꯍꯥꯏꯔꯤ ꯁꯤꯁꯦ tôi nhỉ được đi không trả lời ra xong thẳng nó cũng chỉ thuộc về ra xin chào các bạn chào ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯄꯣꯈꯥꯏꯈ꯭ꯔꯦ ꯀꯣꯜ ꯂꯤꯛꯁꯦ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯁꯤꯁꯤꯅ ꯃꯌꯨꯝ ꯁꯪꯉꯤꯅꯦ ꯍꯥꯏꯕ ꯁꯪꯉꯂꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯉꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯅꯥꯝ ꯌꯥꯎꯗꯅ ꯅꯣꯏ ꯆꯪꯉꯛꯀꯅꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔ ꯂꯩꯕ ꯄꯨꯂꯤꯁꯀ ꯇꯧꯔꯒ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯁꯤꯚꯤꯜ ꯄꯣꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯦ ꯂꯤꯕꯤꯔꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝ ꯆꯪ ꯐꯪꯗ꯭ꯔꯦꯕ ꯏꯁꯥꯅ ꯌꯨꯝꯗ ꯆꯪꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯦꯁꯃꯦꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯂꯩꯖꯗꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀꯦꯝꯗꯨꯗ ꯕꯔꯦꯟꯗꯥꯗꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯤꯁꯦ ꯀꯥꯡ ꯅꯨꯃꯤꯠ ꯃꯔꯛꯇꯀꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯊꯃꯣꯏꯁꯦ ꯄꯦꯡꯗꯦꯕ ꯑꯩ ꯇꯥꯈꯤꯗꯣꯏꯅꯤ ꯇꯥꯡꯈꯩ ꯑꯗꯨꯗ ꯄꯨꯡ 4 ꯇꯥꯕꯗ ꯑꯗꯩ ꯋꯤꯂꯤꯡ ꯁꯧꯅꯕ ꯃꯦꯆꯤꯟ ꯃꯌꯥꯝ ꯆꯠꯂꯤ ꯒꯥꯔꯤ ꯑꯃꯗꯨꯗ ꯊꯨꯒꯥꯏꯁꯤꯔꯤꯖꯥ ꯌꯨꯝ ꯂꯩꯇ꯭ꯔꯕꯒꯨꯝꯕ ꯑꯦ ꯌꯥꯎꯉ ꯂꯥꯛꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏ 시제 시대 관리미 뜯은 나 때고 거의 police 때 거의 내려 뭐 동세 농아리 내려 뭐 동세 아니 뭐 농아리가네 뭐 시한테 좀 나온 도래 이게 지금 사기 빡 빡 봄이오네 짜이짜이네 뭐 짜이 봄 봐 미가 레어마디 미가 레어마디 맞 내 나이 장을 떠나 장을 나 필요한가 뭐 지내려 두고
ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯏꯁꯤꯡꯁꯤꯁꯨ ꯎꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅ ꯅꯠꯇ꯭ꯔꯒ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏ ꯊꯥꯔ ꯂꯩꯕꯁꯦ ꯑꯅꯥ ꯑꯌꯦꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯝꯇ ꯄꯥꯏꯒꯦꯀꯣ ꯐꯤꯔꯣꯜ ꯌꯥꯎꯕꯅꯦꯕꯀꯣ ꯐꯤꯔꯣꯜꯁꯦ ꯑꯍꯟꯕ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯅ ꯈꯥꯏꯅꯔꯒ ꯂꯩꯔꯝꯕꯒꯤ ꯀꯩꯀꯥꯗꯩꯁꯨ ꯎꯔꯦ ꯑꯩꯉꯣꯟꯗꯗꯤ ꯆꯣꯞꯄꯅꯦ ꯑꯩ ꯄꯨꯔꯛꯑꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯃꯐꯝꯁꯤꯗꯀꯣ ꯑꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯅꯗꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯄꯨꯡ 4ꯗ ꯇꯨꯝꯅꯔꯒ ꯃꯤꯅꯤꯠ ꯄꯨꯡ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏ ꯇꯨꯝꯃꯒꯁꯦ ꯍꯧꯒꯠꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯁꯟꯅꯔꯒ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯥꯝ ꯀꯟꯅ ꯃꯐꯝꯁꯦ ꯆꯪꯅꯤꯡꯕꯗꯣ ꯉꯁꯤ ꯇꯧꯔꯒ ꯏꯝꯐꯥꯜꯅ ꯑꯩꯈꯣꯏ ꯑꯌꯥꯕꯤꯌꯨꯔꯣ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯃꯐꯝꯁꯤꯗꯤ ꯂꯥꯁ ꯕꯣꯔꯗꯔ ꯔꯤꯃꯨꯠ ꯑꯦꯔꯤꯌꯥꯅꯤ ꯃꯐꯝꯗ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯈꯔ ꯀꯟꯅ ꯏꯁꯇꯦꯠ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯊꯧ ꯇꯥꯏ ꯂꯩꯕ ꯃꯐꯝꯅꯤꯅ ꯍꯦꯟꯅ ꯈꯪꯕꯤꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝꯕꯁꯤꯡꯁꯦ ꯄꯔꯃꯅꯦꯟ ꯊꯝꯕꯤꯗ꯭ꯔꯒꯗꯤ ꯁꯤꯡꯕꯨꯗꯤ ꯊꯝꯅꯕ ꯍꯣꯠꯅꯩ ꯊꯝꯅꯕ ꯈꯣꯠꯇꯅ ꯍꯣꯠꯅꯩ member देखा I'm also the member pineapple का जो गाड़ी था ना अब लोग वहाँ पे रुकाया है जुर्मान में नो सर हम लोग वो गाड़ी आप लोग रुकाया है और बोला कि आप लोग आने से जला देगा बोला गाड़ी ना तो जलाने से हम लोग कैसे घर देखभाल करेगा कैसे पेट पालेगा हम लोग आप लोग भी फैमिली है ना जैसे कि आप लोग फैमिली जैसे कि आप लोग भी यहाँ पे आया है ना आया है तो हम लोग कुछ प्रॉब्लम भी नहीं दिया था कुछ ऐसे अच्छा से आया अच्छा से ले जाएगा ना तो हम लोग की गाड़ी आप लोग पाइनएप्पल का जो गाड़ी है आप लोग रुकाया है तो हम लोग कैसा घर कराएगा Whenever we arrive here, we will discuss with the people of Jiribam so that the movement of Gari may be free. So, because we cannot do anything without the knowledge of the Jiribam people also. That is the main. Because the ongoing violence is serious. And we cannot say that actually we are not able to say that your vehicles movement will be free and we will allow them. Still we are not able to say. So whenever we arrive at Jiri, then we will discuss with them. चलो चलो ठीक है ठीक है. So sir please we don't want to make any problem na sir Now I will try to